ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯃꯩ ꯊꯪꯗ ꯑꯩꯈꯣꯏꯁꯤ ꯆꯦꯁꯤ ꯄꯣꯔꯛꯑ ꯃꯇꯨꯡ ꯕꯣꯔꯗꯇ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯕꯣꯔꯗ ꯃꯤꯅꯤꯠ 5 ꯐꯥꯗꯤꯡꯅ ꯆꯠꯈꯤꯕꯅꯤ ꯁꯥꯔ ꯕꯣꯔꯗꯇ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯑꯩꯈꯣꯏꯅ ꯆꯦꯁꯤ ꯊꯨꯞꯆꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝꯁꯤꯗ ꯃꯣꯏꯅ ꯊꯥꯔꯛꯈꯤꯕ ꯅꯨꯡꯁꯤ ꯁꯥꯔ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯆꯧꯀꯤꯗꯥꯔ ꯃꯁꯥ ꯑꯃ ꯍꯧꯖꯤꯛ ꯃꯈꯨꯠ 3ꯅꯤ ꯐꯣꯠꯂꯤꯁꯤ ꯑꯗꯩ ꯑꯩꯈꯣꯏ ꯑꯣꯖꯥ ꯅꯨꯄꯤ ꯂꯦꯡꯖꯨꯝꯗ ꯄꯥꯜꯂꯤ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯦꯗ ꯃꯥꯁꯇꯔꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯆꯟꯗ꯭ꯔꯅ ꯑꯦꯁ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯣꯏꯕ ꯇꯥꯔꯦ ꯆꯦꯁꯤꯗꯤ ꯃꯥꯡꯕ ꯌꯥꯗꯦ ꯏꯆꯥ ꯅꯣꯏ ꯑꯣꯖꯥꯁꯤꯡ ꯍꯥꯏꯔꯒ ꯁꯤꯗꯒꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯇ꯭ꯔꯣꯡ ꯔꯨꯝꯐꯥꯎ ꯄꯨꯔꯛꯄꯁꯦ ꯑꯩꯈꯣꯏꯗ ꯍꯨꯝꯃꯒ ꯆꯠꯈꯤꯕ ꯅꯨꯡ ꯃꯌꯥꯝ ꯁꯥꯔ ꯎꯞꯄꯒ ꯇꯥꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯥꯔ ꯑꯩꯈꯣꯏꯗꯤ ꯄꯩꯈꯥ ꯇꯥꯕ ꯀꯤꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯏꯟꯚꯤꯖꯤꯂꯦꯇꯔꯁꯦ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯑꯣꯖꯥꯁꯤꯡ ꯑꯩꯈꯣꯏ ꯇꯥꯖꯔꯤꯕ ꯑꯩꯈꯣꯏ 19ꯁꯦ ꯄꯣꯊꯥꯖꯒꯦ ꯁꯥꯔ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯕꯨ ꯃꯤꯡꯆꯠ ꯊꯤꯅꯅꯕ ꯍꯧꯖꯤꯛ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃꯗ ꯊꯥꯒꯠꯄꯤꯔꯤꯕ ꯄꯣꯠꯁꯦ ꯁꯤꯁꯨ ꯁꯥꯔꯅ ꯑꯃꯨꯛꯇꯪ ꯀꯩꯅꯣ ꯊꯤꯒꯠꯄꯤꯌꯨ ꯑꯩꯈꯣꯏ ꯐꯥꯕꯤꯌꯨ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈꯤ ꯑꯣꯖꯥꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥꯗ ꯂꯣꯏ ꯐꯪꯒꯅꯤ ꯑꯗꯨ ꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯗꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯏꯟꯚꯤꯖꯤꯂꯦꯇꯔ ꯑꯣꯏꯅ ꯄꯨꯕꯒꯤ ꯊꯕꯛꯁꯦ ꯖꯦꯗꯤꯑꯣꯁꯨ ꯌꯥꯎꯕꯤꯔꯤ ꯁꯥꯔ ꯑꯩꯈꯣꯏꯗꯤ ꯉꯝꯖꯔꯔꯣꯏ ꯍꯧꯖꯤꯛ ꯑꯣꯖꯥꯁꯤꯡ ꯑꯗꯨꯒ ꯀꯝꯃꯤꯇꯤꯒꯤ ꯑꯍꯟꯁꯤꯡ ꯑꯗꯨꯒ ꯀ꯭ꯂꯕꯀꯤ ꯏꯃꯥꯏꯕꯦꯟꯁꯤꯡ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯁꯨ ꯑꯣꯖꯥ ꯑꯣꯏꯖꯔꯝꯃꯤꯀꯣ ꯑꯩ ꯁꯤꯁꯤꯗ ꯑꯩ ꯆꯍꯤ 9 ꯐꯅꯤ ꯆꯤꯐ ꯂꯦꯛꯆꯔ ꯑꯣꯏꯅ ꯂꯩꯖꯔꯝꯕꯅꯤ ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯈꯤꯇꯪ ꯏꯀꯥꯏꯖꯩ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯑꯣꯖꯥ ꯍꯧꯖꯤꯛꯁꯨ ꯑꯩꯗꯤ ꯑꯣꯖꯥꯅꯦꯅ ꯌꯨꯅꯦ ꯑꯃꯔꯣꯝꯗ ꯑꯗꯨꯒ ꯑꯁꯨꯃꯥꯏꯅ ꯊꯣꯛꯄꯁꯤ ꯌꯥꯝꯅ ꯑꯣꯖꯥꯁꯤꯡꯒꯤ ꯑꯣꯏꯅ ꯑꯩꯈꯣই ꯑꯣꯖꯥ ꯑꯣꯏꯃꯤꯟꯅꯖꯔꯝꯕꯅꯤ ꯑꯗꯣ ꯑꯣꯖꯥ ꯁꯨꯃꯥꯏꯅ ꯊꯣꯛꯄꯁꯤ ꯅꯨꯡꯉꯥꯏꯖꯗꯦ ꯌꯥꯝꯅ ꯑꯗꯨꯒ ꯑꯃꯔꯣꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯣꯊꯣꯔꯤꯇꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯇ꯭ꯔꯤꯛ ꯏꯟꯁꯇ꯭ꯔꯛꯁꯟ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯔꯤꯚꯤꯌꯨ ꯇꯧꯔꯀꯥꯟꯗ ꯁ꯭ꯀꯨꯜ ꯑꯣꯊꯣꯔꯤꯇꯤꯅ ꯍꯥꯏꯕ ꯔꯤꯚꯤꯌꯨ ꯂꯥꯛꯄ ꯀꯥꯡꯕꯨꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯒꯗꯕꯅꯤ ꯏꯟꯒꯗꯕꯅꯤ ꯑꯣꯕꯦ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯗꯤ ꯃꯃꯥꯡꯗꯕꯨꯗꯤ ꯊꯤꯡꯖꯤꯜꯂꯦ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁ꯭ꯀꯨꯜ ꯑꯣꯊꯣꯔꯤꯇꯤꯅ ꯁꯤ ꯃꯅꯨꯡꯁꯤꯗ ꯊꯝꯃꯨ ꯌꯥꯝ ꯂꯥꯞꯄꯁꯨ ꯅꯠꯇꯦ ꯍꯥꯏꯕ ꯇꯧꯕꯗꯒꯤ ꯌꯥꯝ ꯀꯟꯖꯦꯁꯇꯦꯠ ꯑꯣꯏ ꯈꯣꯠꯂꯦ ꯍꯥꯏꯕꯗꯒꯤ ꯑꯗꯨꯝꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯃ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯐꯥꯏꯁꯤꯡꯁꯦ ꯑꯗꯨꯃꯥꯏꯅ ꯏꯟꯖꯕꯅꯦ ꯑꯗꯩꯗ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯦ ꯃꯣꯏ ꯀꯥꯈꯠꯄꯗꯤ ꯍꯧꯔꯨꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯣꯖꯥꯁꯤꯅ ꯑꯣꯖꯥ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯄꯨꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯅ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯉꯥꯡꯁꯤꯗ ꯀꯟꯊꯣꯛꯑꯦ ꯌꯥꯗꯕꯒꯤꯅꯤ ꯁꯤ ꯌꯥꯗꯕꯅꯤ ꯅꯣꯏ ꯁꯤ ꯊꯣꯛꯅ ꯆꯠꯂꯣ ꯍꯥꯏꯔꯒ ꯊꯦꯝꯒꯗꯕꯅꯦꯕ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯒꯂꯥ ꯄꯥꯏꯕꯤꯔꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯄꯨꯂꯤꯁꯁꯤꯡꯗ ꯀꯩꯅꯣ ꯇꯧꯔꯒ ꯁꯥꯇ꯭ꯔꯁꯤꯡ ꯀꯩꯁꯨ ꯈꯪꯖꯗꯕ ꯁꯥꯇ꯭ꯔꯁꯤꯡꯗꯣ ꯀꯧꯔꯒ ꯃꯣꯏꯅ ꯐꯨꯕ ꯈꯣꯠꯄ ꯇꯧꯍꯟꯕ ꯁꯤꯗꯤ ꯄꯨꯔꯥ ꯏꯟꯁꯇꯤꯒꯦꯁꯟ ꯑꯃꯅꯦꯕ ꯑꯗꯣ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯁꯤꯐꯥꯎꯗ ꯀꯟꯕ ꯉꯝꯗꯦ ꯁꯥꯇ꯭ꯔ ꯃꯌꯥꯝꯅ ꯀꯩꯅꯣꯗ ꯃꯤ ꯃꯥꯏꯅꯔ ꯉꯥꯛꯇꯅꯤ ꯖꯨꯕꯤꯅꯥ ꯉꯥꯛꯇꯅꯤ ꯃꯣꯏꯗꯨꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯈꯨꯠ ꯊꯥꯡꯗꯣꯏꯅꯣ ꯀꯣ ꯑꯗꯣ ꯉꯥꯛꯊꯣꯛ ꯉꯥꯛꯁꯤꯗ ꯇꯧꯗꯤ ꯇꯧꯔꯝꯕꯅꯤ ꯀꯩꯅꯣꯗ ꯀꯩꯅꯣ ꯇꯧꯔꯕꯅꯤꯅ ꯃꯌꯥꯝ ꯇꯥꯟꯅꯔꯕꯅꯤ나 ꯑꯗꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯖꯕꯁꯦ ꯍꯧꯖꯤꯛ ꯀ꯭ꯂꯕꯀ ꯁ꯭ꯀꯨꯜ ꯑꯣꯊꯣꯔꯤꯇꯤꯒ ꯃꯩꯔꯥ ꯄꯥꯏꯕꯤꯒꯅ ꯇꯧꯔꯒ ꯁ꯭ꯀꯨꯜꯁꯤꯒꯤ ꯀꯩꯅꯣ ꯇꯧꯕꯁꯤꯃ ꯇꯧꯕꯤꯔꯣ ꯍꯥꯏꯗꯤ ꯌꯥꯅꯕ ꯍꯥꯏꯇꯥꯔꯦ ꯁ꯭ꯀꯨꯜꯁꯤ ꯌꯥꯅꯕ ꯑꯃ ꯁꯦꯝꯕꯤꯔꯣ ꯍꯥꯏꯗꯤ ꯁꯦꯝꯕ ꯁꯥꯕ ꯅꯠꯇ꯭ꯔꯒ ꯂꯣꯏꯕ ꯃꯇꯨꯡꯗ ꯄꯩꯈꯥ ꯑꯉꯥꯡꯁꯤꯡ ꯄꯩꯈꯥ ꯊꯥꯗꯕ ꯈꯣꯠꯇꯕ ꯍꯥꯏꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨ ꯑꯣꯖꯥꯁꯤꯡ ꯉꯥꯛꯇꯅ ꯀꯩꯅꯣ ꯇꯧꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯃꯥꯁꯦ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯕ ꯑꯉꯥꯡ ꯈꯪꯉꯔꯣꯏ ꯑꯉꯥꯡꯁꯤꯡꯁꯦ ꯕꯣꯔꯗꯤꯡꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯈꯪꯉꯔꯣꯏ ꯅꯣꯏ 2 ꯁꯨꯔꯦ ꯑꯃꯅ ꯁꯤꯗ ꯂꯩꯔꯣ ꯑꯃꯅ ꯒꯥꯔꯤꯗ ꯂꯩꯔꯣ ꯑꯉꯥꯡꯗꯣ ꯑꯃꯅ ꯊꯥꯔꯣ ꯑꯥꯗ ꯃꯁꯤꯡ ꯁꯨꯗꯦ ꯑꯗꯨ ꯄꯥꯎ ꯐꯥꯎꯅꯔꯒ ꯊꯣꯛꯑꯣ ꯌꯥꯝ ꯂꯥꯞꯄ ꯖꯒꯥꯁꯨ ꯅꯠꯇꯦ ꯍꯥꯏꯔꯒ ꯇꯧꯔꯒ ꯌꯥꯗꯕ ꯑꯉꯥꯡꯁꯦ ꯊꯧꯂꯛꯑꯒ ꯒꯥꯔꯤ ꯀꯥꯈꯠꯄ ꯍꯧꯔꯨꯔꯕꯅꯦꯕ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯑꯉꯥꯡ ꯅꯨꯄꯤꯁꯦ ꯆꯠꯈ꯭ꯔꯒ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯄꯨꯂꯞ ꯂꯥꯛꯑꯒ ꯄꯨꯗꯥ ꯑꯗꯨꯝ ꯍꯧꯔꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯣꯖꯥꯗꯨꯅꯅꯦ ꯍꯥꯏꯕꯗꯣ ꯅꯪ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯖꯥ ꯑꯣꯏꯖꯥ ꯑꯗꯨꯗꯒꯤ ꯌꯥꯝ ꯁꯥꯡ ꯇꯥꯟꯅꯔꯦ ꯃꯣꯏ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯨ ꯇꯧꯔꯒ ꯑꯗꯨꯗꯒꯤ ꯅꯨꯡ ꯊꯥꯕꯤꯕ ꯀꯥꯎꯕꯤꯕ ꯅꯦꯕꯤꯕ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯒꯗꯧꯁꯨ ꯑꯩꯈꯣꯏꯁꯨ ꯅꯨꯡ ꯈꯔ ꯄꯥꯜꯂꯦ ꯍꯣꯏ ꯄꯨꯂꯤꯁꯇꯨꯗ ꯅꯨꯡ ꯊꯥꯔꯦ ꯁꯥ ꯃꯣꯏꯅ ꯐꯖꯅ ꯈꯔꯗꯤ ꯑꯗꯨꯝ ꯐꯨꯔꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡ ꯄꯥꯜꯂꯦꯕ ꯁꯥ ꯑꯗꯨ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯨꯕꯗꯣ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯉꯝꯗ꯭ꯔꯦ ꯃꯣꯏ ꯃꯌꯥꯝꯗꯨ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯈꯤꯕꯗꯨꯗ ꯁꯤꯗꯤ ꯁꯣꯏꯕ ꯇꯥꯔꯦ ꯑꯗꯨ ꯅꯝꯐꯨꯗ ꯆꯪꯁꯤꯜꯂꯒ ꯑꯩꯈꯣꯏ ꯖꯤꯄꯤꯗ ꯍꯥꯞꯄꯒ ꯊꯩꯗꯣꯛꯄꯅꯦꯕ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯑꯩ ꯈꯨꯗꯛꯇ ꯆꯪꯉꯦ ꯅꯛꯅ ꯂꯩꯕꯅꯤꯅ ꯑꯩꯅ ꯆꯪꯉꯛꯄꯒ ꯅꯪꯒꯤ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔꯁꯦ ꯊꯤꯅ ꯋꯥꯏꯜ ꯑꯣꯏ ꯑꯗꯨ ꯃꯊꯛꯇ ꯑꯩꯅ ꯊꯦꯝꯕꯗꯤ ꯌꯥꯗꯦ ꯑꯗꯨꯒ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯔꯗꯦꯟꯁꯤꯅ ꯏꯟꯁꯇꯤꯒꯦꯠ ꯇꯧꯕꯅꯤ ꯑꯉꯥꯡꯁꯤꯡꯁꯤ ꯆꯠꯂꯨꯔꯕꯅꯤ ꯕꯁꯇ ꯀꯥꯈꯠꯂꯣꯏ ꯐꯥꯔ ꯃꯇꯨꯡꯁꯤꯗ ꯃꯥꯅ ꯄꯨꯂꯞ ꯍꯣꯏꯔ ꯄꯨꯔꯛꯑꯦꯕ ꯑꯗꯨꯗꯩꯗꯤ ꯃꯥꯅ ꯀꯥꯎꯕ ꯑꯩ ꯃꯥꯡꯗ ꯇꯧꯕꯅꯤ ꯑꯩꯅ ꯊꯦꯝꯃꯦ ꯇꯧꯒꯅꯨ ꯅꯣꯏ ꯐꯠꯇꯦ ꯅꯣꯏ ꯁꯥꯇ꯭ꯔ ꯉꯥꯛꯇꯅꯤ ꯀ꯭ꯂꯥꯁ 10 ꯇꯝꯃꯤꯕꯅ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯍꯥꯏꯕꯁꯦ
nangi warden je ma responsibility je ma ne ya tin sawe aduga magi responsibility no za koina principal oibi bani na lekai ju ya na to biro police ki jo koi thokwa koi ki legal procedure dum khar leini lem na du su ko question officer sa ni na adugo thum gen na khana le ga lekai ju no ai to fil to bri ya na am disin biro effect ai loi ui ko fisking to dai isa le pem ne ai all the best of luck noi hai angang singda zon ki na thieng hai na chen chin la bu to kai de fisking no ba fisking question nei te adu mo za ki sai ti to ge Hi ma'am ไอ้ไลฟ์แต่คือหลักปีโรมาสายตะกี้อ่างจริงกี่ก็โนตัวบกี้ขนาดนี้ใส่เนรีนี้พูนรีนี้ดูอดาไม่อามันงางเนรีดอไอ้หุ่นเอ็กจามมาพมตะกี้อิซาโดทรีทเมนต์ปีรามากาหุ่นยุ่มดาฮัลเอบก็ก็ไม่ต้องนักขนาดบโนก็เดาบโนให้บดไอ้แม่อันเดเคลียร์บมงได้เชิงตุกจะเก็บก็มาใส่ให้ดีตัวเนรีบมาพมโดอะไรดูได้ไอ้ชามักเลยใจตัวบัวไอ้ไลฟ์ท่าไปยัยชาโชคบกี้ก็ดูบกี้ดูคนบกี้เจนนี่ยังไงมาทำได้ไอ้คนได้ไลฟ์ท่าไปมาทำเลยตีบก็ให้ดีโน้ตตัวเกียร์ดับกี้สกูลบัสเท่าจันเกียร์ดับกี้ก็โน้ตตัวรีนี่ขณะใจนะบัทั่วอินี่โคตรอินี่ให้ตัวดูคนบกี้ problem แกมแต่เลยตีกับไม้เนี่ยโน้ให้ละกันแต่งั้นสิกี้เกมลูมิงกี้อ่างจริงไกด์ตัวก็บัสมารีเซ็ตอีเจสิเจexam bell ปีระบามาตุ้งตาอ่างสิ่ง exam ลอยระกันตาทุกลักปะตัวอ่างสิ่งตัวไกด์ตัวบกิจังเกหาบดา security สินะยาดาบันเนบอิลลักะจังกเปียรอยให้ดนะตัวไม่นะตัวบันเนบไม่อำไลฟ์เสียตัวบิรามุกก็ได้ดูดาอูดับะดากีมาพัมดูดาไลตับะมีไม่อำนะดูอดาไม่อำให้ตัวไอ้มาว่าเราเดบเราเดให้เจไก่โนดาไอ้ไลฟ์ท่าไปไอ้มาพัมดูดาไอ้ชาโชก็ก็ไม่นะไอ้ไลฟ์ท่าเลยถูกตัวโนบะไม่อำแต่ให้บิวบะอไอ้น่ะหายใจดิเจอะไรดูดามาใส่อ่างจริงตัวเสกตัวประกันแต่สูนุปากี่ตัวก็ได้ปะเนี่ยนุปีกี่ตัวก็ได้ปะเนี่ยนุปานะอ่างพิมพ์จ้าจริงดูดาเสกตัวบ่ตัวคิดตั้งแกโนตัวบ่มองดูเสกตัววิให้ดนะหุ่นกี้วาร์เดนสินะอ่างจริงเจexam เลยรักปะกี้เบลปีปะกี้มวยบุกไก่ตัวเราก็ปุถุรักนะปะกี้จังบสิดาอ่างนุพิมพ์จ้าจริงเจกับปะก็ทุกลักปะเนี่ยบะการีมารังกินโนนะซุ่มแกโนต้องนรักปะตะกี้หังนรักปะขดปะตัวบดะกี้แกโนsecurity สิดามวยนะอินบะขดปะตัวบดะกี้อ่างจริงเจยาวแล้วก็กับนรักก็เล่านรักก็สมัยนั้นตัวใบนี้ชาดูอดานะตัวนรักก็อดมายนะอีร่างเจทุกขี้ปะเนี่ยบะพอจีอ่างไม่อ้ำช่วยสวกปะตัวมาโกกไก่ไปยาวีอดกี้มาขุดเชกไก่ไปยาวีอดกี้ห้อยอ่างอีเขกลักปะให้จิตินเอสมาทำมาจะได้พาดาบังคับปนเตบะดูนะห้อยสกูลกีเก๋ๆครับจิงก็ไกลๆครับไกลบะคุปะบุตรยาวีตัวบัตรบูนวดชินเกียดบะกีตัวบันนี้ตัวบันนี้นะไม่ยามดาหมายนั่นล่ะนะดิฉันดกปีกันโนให้เจไออิสามาพัมดูดเลยไอไลฟ์ท่าไปไอตัวบัตรบูไอท่ารอยเก๋กระโดดด้วยโนค่อยมาเซลค่อยกี่สกูลค่อยกี่ไม่ได้ค่อยกี่สกูลดูสุนัขนั่นเลยเบสกูลแต่บูใครดูบอกกี่ค่อยมาเซลหุ่นน่ะโดยโนบะคุกกี้น่ะเป็นนั่นนี่น่ะทรัดูนะแม่ไอ้น่ะให้เจท่าจะบิดกดีไลฟ์เสียตัวบิวตัวไอ้ซาหลักประดามง่ายดีซากี่มาแต่ซาโดเขาจิโฮสตาลแล้วปุ๊กแล้วก็พอดตนะฮิดักหลังทักตัวแล้วก็มูพัฒนามูสกูลดามูสินาระแม่ไก่โนดาexam ดลอยดีบันนี้นะค่อยว่าดูงานนิ่งดีให้ดีงานตัวคนดูตัวตาก็ดีไลค์ป้าบัดปุกนิ่งจังแต่ว่าไอ้ดีว่าเขาตัวมาเดี๋ยวสัตว์ขี้ไปไอ้เขาละก็ดูไม่เลยบันนี้บะนุป้านะนุปีเด็กก็ไม่เนี่ยก็ตัวบอกกี่เช็คตัวด้วยโนบะดูสู้งานปิกแต่ปิกปางานนะเตะคลาส10การะบะงานให้เสียดุมปุกกักเจ้าระบะ10 years มาทำเนี่ยบะก็อะไรเด็กงานจริงดูนะกับปะก็ทุกลักปะดูดะดูดกี้ดูไม่นะวาริเซมาทั้งเต่านกระก็ว่าดูไม่อันสันดุกนะกี่บันนี้ดูก็โนตเอาแก่ไอ้ลางมุมจีบอนซิงเกมบลูมิงไฮเซคันดารีสคูลกีบีพีนี่นั่นสิไม่ยามด้ากรีบัวฟุ้งมันดังทำจะเกมมาดูดีนั่นสิตังคุณก็มาถอย February 2025แล้วไม่ได้สิดาस्कूल केम ब्लूमिंग हायर सेकेंडरी स्कूल की क्लास 10
ꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯍꯧꯖꯤꯛ EGF ꯁ꯭ꯀꯨꯜꯗ ꯇꯥꯔꯤꯕ ꯄꯔꯤꯈꯥ ꯊꯥꯔꯤꯕꯁꯤꯡ ꯑꯁꯤ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯤ ꯁꯕꯖꯦꯛ ꯑꯁꯤꯗ ꯑꯩꯈꯣꯏ EGFꯀꯤ ꯁ꯭ꯀꯨꯜꯗ ꯑꯦꯛꯖꯥꯝ ꯊꯥꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯑꯦꯛꯖꯥꯝꯗꯨꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯉꯥꯡꯁꯤꯡꯁꯤ ꯊꯣꯛꯂꯛꯑꯒ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯩꯈꯣই ꯁ꯭ꯀꯨꯜꯗꯒꯤ ꯒꯥꯔꯤꯗ ꯇꯣꯡꯅꯕ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯒꯥꯏꯗ ꯇꯧꯔꯨꯅꯕ ꯆꯠꯈꯤꯕ ꯑꯣꯖꯥ ꯑꯃꯒ ꯁ꯭ꯀꯨꯜ ꯑꯗꯨꯗ EGFꯇꯨꯗ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯩꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯒ ꯃꯔꯩ ꯌꯦꯠꯅ ꯈꯣꯠꯅ ꯈꯔ ꯇꯧꯕꯗꯒꯤ ꯈꯪꯍꯧꯗꯅ ꯊꯧꯗꯣꯛ ꯑꯗꯨ ꯆꯥꯎꯊꯣꯔꯛꯇꯨꯅ ꯁꯥꯇ꯭ꯔꯁꯤꯡꯅ EGFꯀꯤ ꯁ꯭ꯀꯨꯜꯗ ꯅꯨꯡ ꯂꯪꯁꯤꯟꯕ ꯑꯃꯗꯤ ꯇꯤꯟꯒꯤ ꯋꯥꯜ ꯊꯨꯗꯦꯛꯄꯅꯆꯤꯡꯕ ꯇꯧꯈꯤꯕ ꯑꯁꯤ KM ꯕ꯭ꯂꯨꯃꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯖꯔꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ EGF ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯆꯦꯟꯅꯗꯦ EGFꯀꯤ ꯑꯣꯖꯥ ꯅꯨꯄꯥꯁꯤꯡꯅ ꯁ꯭ꯀꯨꯜꯒꯤ ꯁꯤꯒꯤ ꯁꯥꯇ꯭ꯔꯤꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤꯁꯀꯤꯡ ꯇꯧꯕ ꯑꯗꯒꯤ ꯕꯣꯗꯤ ꯁꯔꯆ ꯇꯧꯕ ꯆꯦꯛꯀꯤꯡ ꯇꯧꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯈꯤꯗꯦ ꯌꯥꯝꯅ ꯏꯪꯅ ꯆꯤꯡꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯔꯒ ꯑꯦꯛꯖꯥꯝꯗꯨ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯦꯅꯦꯜꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁ꯭ꯀꯨꯜ ꯑꯅꯤꯁꯤꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯤ ꯊꯨꯒꯥꯏꯅꯕ ꯁꯤꯟꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯄꯣꯁ ꯊꯥꯒꯠꯄꯤꯔꯛꯄꯁꯤꯡ ꯑꯗꯨ ꯇꯧꯕꯤꯒꯅꯨ ꯑꯃꯗꯤ ꯀꯛꯊꯠꯄꯤꯌꯨ ꯑꯉꯥꯡꯁꯤꯡꯒꯤ ꯈꯟꯕꯤꯔꯒ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯅꯨꯡꯁꯤꯅꯔꯤꯕ ꯃꯔꯤꯁꯤ ꯈꯟꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯅꯨꯡ ꯌꯧꯅ ꯈꯪꯗꯕ ꯋꯥꯐꯝꯗ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯣꯁ ꯊꯥꯒꯠꯄꯁꯤꯡ ꯑꯗꯨ ꯇꯧꯕꯤꯒꯅꯨ ꯂꯣꯏꯅꯅ ꯁ꯭ꯀꯨꯜꯒꯤ EGFꯀꯤ ꯑꯇꯦꯛ ꯑꯀꯥꯏ ꯊꯣꯛꯈꯤꯕ ꯑꯩꯈꯣꯏ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯕꯁꯤꯡ ꯑꯗꯨ ꯁ꯭ꯀꯨꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕꯒ ꯂꯣꯏꯅꯅ ꯁꯦꯝꯖꯤꯟꯕ ꯑꯃꯗꯤ ꯂꯥꯌꯦꯡꯕꯅꯆꯤꯡꯕꯗꯨ KM ꯕ꯭ꯂꯨꯃꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯖꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯃꯐꯝꯗ ꯁꯦꯡꯗꯣꯛꯆꯔꯤ ꯑꯃꯁꯨꯡ ꯋꯥꯊꯣꯛ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯗꯤꯕꯦꯂꯞꯃꯦꯟ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤ ꯊꯣꯛꯇꯅꯕ ꯃꯈꯥ ꯇꯥꯕꯗ ꯒꯨꯗ ꯔꯤꯂꯦꯁꯟ ꯑꯃ ꯊꯝꯅꯕ ꯁꯤꯟꯕꯤꯅꯕ ꯅꯣꯂꯨꯝꯅ ꯅꯤꯡꯁꯤꯡꯖꯔꯤ